ꯊꯥ ꯈꯔꯗꯒꯤ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯑꯍꯣꯡꯕꯂꯛꯇ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯇꯨꯡ ꯏꯟꯅꯔꯨꯔꯦ꯫ 11 ꯀꯥꯔꯝꯕꯁꯤꯡꯁꯨ 12 ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯅꯨꯡꯁꯤꯅ ꯃꯇꯝ, ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯐꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯈꯤꯗ꯭ꯔꯤ꯫ ꯐꯣꯡꯍꯜꯂꯔꯣꯏꯁꯤ, ꯈꯪꯂꯒꯨꯝꯁꯤ꯫ ꯈꯪꯂꯒ ꯀꯔꯤ ꯊꯣꯛꯄ, ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯩ ꯋꯥꯈꯜ꯫ ꯑꯗꯨꯃꯛ ꯐꯣꯡꯂꯁꯤ꯫ ꯃꯇꯝꯗꯨ 12 ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯉꯥꯏꯅꯔꯤ꯫ ꯆꯥꯛ ꯇꯣꯛꯅꯔꯛꯄꯒꯤ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕ ꯃꯇꯝꯅꯤ꯫ ꯂꯤ ꯕꯦꯜꯀꯣꯅꯤ ꯂꯩꯕ ꯑꯗꯨꯝꯗ ꯊꯣꯛꯏ꯫ ꯑꯀꯣꯏꯕꯗ ꯒꯝꯂꯥ ꯃꯆꯥ ꯃꯆꯥꯗ ꯃꯆꯨ ꯀꯌꯥꯒꯤ ꯄꯤꯛꯇꯛ ꯇꯧꯅ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ꯫ ꯂꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩ꯫ ꯃꯌꯨꯝꯒꯤ ꯗꯦꯀꯣꯔꯦꯁꯟ ꯃꯥꯅꯇ ꯁꯦꯝꯃꯤꯅꯤ꯫ ꯃꯄꯥꯗ ꯒꯝꯂꯥꯁꯤꯡ ꯂꯩꯍꯟꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯂꯩ ꯊꯥꯗꯨꯅ ꯊꯝꯃꯤ꯫ ꯀꯥꯔꯄꯦꯠꯁꯨ ꯊꯥꯔꯤ ꯐ꯭ꯂꯣꯔ ꯃꯊꯛꯇ꯫ ꯃꯌꯥꯏꯋꯥꯏꯗꯅ ꯑꯥꯏꯔꯟꯒꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯅ ꯌꯣꯝꯂꯕ ꯁꯥꯡꯇꯛ ꯇꯧꯕ ꯐꯝꯅꯕ ꯑꯃ ꯊꯥꯔꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯌꯦꯔꯛꯄꯗ ꯃꯝꯂꯣꯏ ꯎꯔꯦ ꯄꯣꯠꯁꯤꯡꯗꯨ꯫ ꯃꯄꯥ ꯆꯥꯅꯅ ꯃꯩꯔꯥꯕꯒꯤ ꯀꯣꯜꯂꯛꯏ꯫ ꯊꯧꯔꯥꯅꯦ, ꯀꯩ ꯍꯥꯏꯒꯦ? ꯅꯨꯡꯁꯤ ꯍꯥꯏ꯫ ꯑꯩꯒꯦꯝꯆꯥ, ꯑꯍꯧ, ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ? ꯍꯥꯏꯌꯨ꯫ ꯊꯜꯂꯤꯗ, ꯑꯩꯈꯣꯏ ꯊꯧꯔꯥꯅꯤ ꯑꯃꯨꯛ ꯍꯔꯥꯎꯈꯤꯅꯤ꯫ ꯍꯔꯥꯎꯕꯗ ꯄꯤ ꯌꯧꯔꯛꯀꯅꯤꯕ꯫ ꯑꯗꯣ ꯑꯩꯒꯤ ꯑꯝꯆꯥꯅ ꯌꯦꯡꯕ ꯉꯝꯃꯣꯏꯕ ꯊꯧꯔꯥꯅꯤꯅ ꯀꯞꯄꯗꯣ꯫ ꯌꯥꯔꯦꯕ, ꯑꯃꯨꯛ ꯋꯥꯀꯣꯏ ꯁꯨꯔ ꯂꯩꯌꯦꯃꯤ꯫ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯍꯥꯏꯔꯨꯁꯦ꯫ ꯍꯥꯏꯔꯣꯏꯃꯤ꯫ ꯂꯤ ꯃꯔꯩ ꯀꯣꯟꯇꯛꯀ ꯇꯧꯔꯒ ꯀꯦꯊꯔꯒ ꯀꯧꯔꯛꯏ꯫ ꯑꯩꯒꯦꯝꯆꯥꯎ꯫ ꯑꯁ ꯊꯧꯔꯥꯅꯤ, ꯄꯪꯊꯔꯦ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯨꯝꯕꯤꯔꯦ ꯅꯪꯅ ꯅꯥꯎꯁꯨꯒꯨꯝꯅ꯫ ꯆꯤꯡꯁꯤꯜꯂꯦ ꯅꯅꯥꯛꯇ, ꯈꯨꯗꯛꯇ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤ꯫ ꯂꯩꯍꯧꯔꯦ ꯍꯛꯆꯥꯡꯗꯤ, ꯆꯠꯈ꯭ꯔꯦ ꯊꯋꯥꯏꯗꯤ ꯅꯅꯥꯛꯇ꯫ ꯍꯦꯃ, ꯈꯥꯏꯗꯩ ꯁꯥꯍꯤꯇ꯭ꯌꯥꯅꯣꯃꯤ, ꯑꯩꯒꯤ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯊꯋꯥꯏ ꯊꯥꯔꯤ꯫ ꯑꯗꯣ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯨꯄꯥꯗꯨꯃ ꯉꯥꯏꯈꯣꯕ, ꯑꯗꯣ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ꯫ ꯈꯦꯝ ꯅꯠꯇꯦꯗ, ꯑꯩ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯦꯝꯆꯥ ꯀꯩ ꯍꯥꯏꯕ? ꯀꯩꯕ? ꯊꯣꯛꯂꯛꯀꯅꯤꯕ? ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯀꯔꯝ ꯀꯥꯟꯗ? ꯍꯩꯃ, ꯊꯧꯔꯥꯅꯤ, ꯀꯩꯅꯣꯃꯤ ꯉꯛꯏꯔꯣꯕ? ꯁꯟꯗꯦꯗ ꯌꯧꯔꯛꯇꯣꯏꯅꯤ꯫ ꯑꯁꯦꯡꯕ꯭ꯔꯣꯕ? ꯌꯥꯝ ꯍꯔꯥꯎꯋꯦ, ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯛꯏꯁꯦ ꯑꯅꯤꯔꯛꯇꯤ ꯍꯦꯟꯅ ꯎꯅꯗ꯭ꯔꯤꯀꯣ ꯑꯩꯒꯦꯝꯆꯥ? ꯑꯩ ꯂꯥꯛꯑꯗꯧꯅꯤ꯫ ꯑꯗꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯄꯨꯟꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪꯁꯨ ꯄꯄꯥꯗ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯍꯥꯏꯒꯦ꯫ ꯆꯦꯁꯨ ꯁꯨꯇꯤ ꯐꯪꯉꯤ ꯍꯥꯏ, ꯑꯗꯨꯅ ꯍꯟꯗꯛ ꯊꯣꯛꯂꯛꯀꯅꯤ꯫ ꯊꯋꯥꯏ ꯀꯩ ꯍꯥꯏꯒꯦ? ꯈꯨꯖꯤꯗꯣ ꯆꯥꯔꯤꯕꯣ? ꯁꯤ ꯌꯥꯝ ꯐꯖꯩ ꯈꯨꯖꯤꯁꯦ꯫ ꯂꯧꯊꯣꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯁꯨ ꯈꯨꯖꯤꯁꯤꯅ ꯑꯩꯒꯦꯝꯆꯥꯃꯛꯅꯤ ꯈꯜꯂꯤꯅꯤ꯫ ꯊꯧꯔꯥꯅꯤ, ꯁꯨꯝꯕꯤꯌꯨ꯫ ꯇꯥꯏ, ꯁꯨꯝꯕꯤꯌꯨ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯍꯤꯡꯁꯦ, ꯑꯩꯒꯦꯝꯆꯥ ꯅꯍꯥꯟꯃꯨꯛꯀꯤ ꯑꯍꯤꯡ ꯑꯃ ꯅꯤꯡꯁꯤꯡꯕ꯭ꯔꯣ? ꯅꯤꯡꯁꯤꯡꯉꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯥꯈꯤꯕꯗꯣ꯫ ꯑꯩꯅ ꯁꯨꯝꯕꯤꯌꯨ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯅꯪꯅ ꯏꯁꯩ ꯁꯛꯄꯤꯕꯗꯣ꯫ ꯀꯥꯎꯗꯦ ꯋꯥꯍꯤꯡꯗꯣ꯫ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ꯫ ꯑꯍꯤꯡꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯋꯥꯈꯟꯅꯗꯨꯅ ꯄꯦꯟꯂꯤ ꯄꯦꯟꯗꯦ ꯄꯥꯎꯗꯝꯅꯗꯨꯅ ꯍꯧꯈ꯭ꯔꯦ꯫ ꯅꯤꯈꯤꯜꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯆꯤꯟꯕꯅ ꯉꯥꯏꯍꯥꯛ ꯇꯐꯝ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯧꯅ ꯂꯤ ꯁꯦꯟꯅꯕꯗꯨꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯄꯥꯎ ꯑꯗꯨꯃꯛꯇꯤ ꯂꯧꯔꯤ꯫ ꯃꯁꯥꯃꯛꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯁꯨ ꯅꯤꯈꯤꯜꯁꯨ ꯃꯇꯣꯝꯇꯒ ꯄꯣꯛꯄꯅ ꯃꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯌꯨꯛ ꯑꯃꯅꯤ꯫ ꯁꯨꯃꯥꯡꯗ ꯃꯃꯥꯝꯆꯥ ꯐꯝꯂꯤ꯫ ꯅꯤꯈꯤꯜꯅ ꯈꯕꯔ ꯄꯥꯔꯤ, ꯃꯃꯥꯅ ꯌꯦꯟꯖꯥꯡ ꯁꯦꯝꯃꯤ꯫ ꯅꯤꯂꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯣꯅꯦ꯫ ꯏꯃꯥꯅ ꯍꯥꯏꯁꯦ, ꯏꯃꯥꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯏꯃꯥ, ꯁ꯭ꯋꯥꯏꯗ ꯀꯣꯏꯂꯥꯎ ꯆꯠꯂꯣ ꯑꯝꯇꯀꯣ꯫ ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯅꯦ, ꯈꯥꯏꯗꯩ ꯅꯨꯄꯤꯅꯣ ꯍꯥ? ꯍꯧꯖꯤꯛꯄꯨ ꯑꯩ ꯈꯔ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯈꯤꯒꯦ꯫ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯏꯃꯥꯅ ꯍꯥꯏꯗꯨ ꯆꯥꯟꯅꯕ꯭ꯔꯣ? ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯉꯟꯅ ꯊꯕꯛ ꯇꯧꯍꯜꯂꯒ? ꯏꯃꯥꯅ ꯍꯥꯏꯁꯦ ꯆꯍꯤꯗꯨꯒꯤ ꯌꯦꯡꯂꯒ ꯅꯠꯇꯦꯅꯦ꯫ ꯏꯃꯥꯁꯦ ꯑꯍꯟ ꯑꯣꯏꯔꯛꯑꯦ ꯑꯗꯨꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦ꯫ ꯂꯥꯏꯒꯤ ꯁꯦꯕꯥꯗꯤ ꯅꯣꯏꯅꯅꯦ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯧꯗꯣꯔꯤ꯫ ꯏꯃꯥ, ꯀꯧꯁꯟꯅꯔꯒ ꯋꯥ ꯊꯩꯗꯣꯛꯄꯅ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯏꯃꯥꯅ ꯍꯥꯏꯁꯦ ꯚꯥꯞ ꯇꯥꯅꯁꯤ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯏꯃꯧ ꯊꯤꯗꯣꯏꯅꯤ꯫ ꯊꯤꯔꯨꯅꯨꯀꯣ ꯏꯃꯥ, ꯅꯣꯏ ꯆꯣꯞꯆꯅꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯗꯧ ꯅꯨꯄꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯟꯖꯒꯦ꯫ ꯍꯤꯁ,
Ibungo, nangi wata se nupi leiraba malida. Se ima da hairo. Brahman sagagi oidrasu yaise. Maitei oirasu ima hekta hainaugiba. Ima, mi angang oiri ihani. Aima chawba ngairiniba. Asi hairaga Nikhil khabardo mamada pisalamlaga imungda ikai nuksi yanana changki. Adubu Nilode machan hairamidu ngakna yengi. Aduga machan patanaba lauduna lehawi. Hai, angang oirasu yare. Leifam maming matha hairo. Ima hainarurage. Leiriba lantham mayamse ichagi ngaktani. Ima hoi sikrasu natai nanau khai sa hauro. Is kana deshidi. Bijay sordi khanglamni mangonda hekta hanglagise. Nilusu imungda yensang thonglaba changlai. Nikhil su thabak chatnaba tholai. Ibunga chattorobo chak chakrone ngahang ngairo ima sasa thonglage. Yare ima wathi do ngangogo. Ai thabak jani khangna tawri na tro. Hoi shoshe adu nupi do kai denu mi. Ima hao se hairo umi haina chatkeba. Wathi do hanu thangda chopchani. Ihe yare bijay sorda hanglage. Mingonda hangunuko. Hangni nangna hayo yadrabanina. Noi sidiba thabak chalamdai de yelimi. Nilusu kitchen changkri. Nikhil su sauri tawraga thabak chetkri. Leisi su holiday pangbagi mayumda tha khara leige haiduna tholai. Abena machanupi leisi tholakpagi jaksasi haiduna abi hoi mayumda korami. Hemanto isu pulap laktuna ya langi. Sunil sunga sidi macha sang lakni haibaduda mayumda lerami. Abena Ichan nangdi doctor si tamba loibaga khaida hana puge khaliba natragana adum delida puge khaliro. Leisina khangdida papanadi imadaba Nikhil kauba malai moigi hospital da hana puna bahai. Namanaba kanano ne hospital ga saiduba. Natida Brahmani mungni paisa paiba mapa mapu haktaktai sidrifau konarani. Moigi hospital amalai adumana yengsinba. Oh yabu yani haibro. Yani haye papana. Phai adudi aikhoisu ichanupi doctor ama leyena chawthak jaduni natrani macha. Lina hei chebe adwa aikhoi cheloibaga ai amung doctor tamdoini. Sunil na haima doctor ngakta ngaidarubo haisibo. Hei ka Sunil police ki machanupi ani doctor do kai haina doini mi adai free daga layeng doini adai khara lerega aikhoi yumsu hospital ang tholani aduna farani aikhoi su free da layeng ba yarani kakadang nate awana taraba singi free de chil nauna layeng doini. Hemantana ho pare yumsu isani ki hospital on tholani hospital da aikhoi su adum leita bani. Leisina yare wathidi oidabo wadi ngangdi angangni na kainoni. Ai haisibu oiroi kai oiradi ihe haini sa. Yare nangna haibana loina chumme. Adone cha nang sidamuk lehauraduru amo. Abena lehaurasanu cheche sula asidi sidamuk leirasanu cheche changkhaganda amuk laksasanu. As kaigino aikhoi che la akai dorege yaro lehaubuko pa amda hayuba ne cha lehauno na semi. Ehe kaigi lehaudoinu ne noi ahum adum leyo ada nang yawat pa loina tawni. Pritina hei bai. Asing bagidi Hemantada Pritina dada ko fangthokpani adubu manamane ibai kaukibagi masu adumak hainakre. Lina aduneba chebe lehawanu ko. Ho lehaurani aikhoi machagi chakri sidiba. Sunilna nangbu kamai tawduni mi macha hayeng wai chanaroi du chalon mi thum packet amaloidana halaktu chalami halaktu oiradi hana hayawi. Li suktok laga khomai thum packet to aduma loina hapchalaga halaktuini. Mayamdu legi wa haiduda punna ahawba khonjel do noi. Leisina yarise enjang lorabana tra chakcha tholase. Mahi khara kangle chabi yarani chak thina batawru. Hemantana Sunil makhong anido tongan hapuse natradine horena mu pairani. Leisina aduni makhong chamandana makhong mali yengone masakse. Lina phajare noidi. Abena yarase phajabi ngaktani athiba amta yaudise chak thirase. Asumna chak isingsu thiba khotpa loina loisili.
ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯝꯊꯔꯛꯏ ꯆꯥꯛ ꯆꯥꯔꯕꯁꯨ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯦꯞꯇꯦ ꯍꯦꯃꯟꯇꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯃꯔꯨꯞ ꯁꯥꯟꯇꯤꯅ ꯃꯆꯥ ꯊꯣꯛꯂꯛꯄꯩ ꯃꯔꯨꯞ ꯁꯥꯟꯇꯤꯅ ꯃꯆꯦ ꯊꯣꯛꯂꯛꯄꯩ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯁꯤ ꯍꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯂꯩꯁꯤꯅ ꯄꯥ ꯑꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯀꯧꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯃꯃꯥ ꯁꯨꯅꯤꯇꯥ ꯇꯪꯅ ꯇꯧꯕꯗꯣ ꯉꯝꯃꯨꯏ ꯋꯥꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ ꯄꯄꯥ ꯂꯤꯅ ꯑꯗꯨꯅꯤ ꯄꯄꯥ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯕꯦꯅ ꯁꯥꯟꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯏꯇꯦ ꯕꯤꯖꯦꯁꯣꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯁꯤꯒꯤ ꯃꯃꯥꯟꯅꯕꯗꯨ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯂꯤꯅ ꯑꯩꯈꯣꯏ ꯆꯦꯒ ꯍꯥꯏ ꯋꯥꯗꯨ ꯍꯥꯏꯕ ꯅꯪꯗ꯭ꯔꯤ ꯂꯤꯒꯤ ꯐꯣꯟꯗ ꯄꯤꯡꯀꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯄꯤꯡꯀꯤꯅ ꯑꯣꯏ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯅꯪ ꯀꯥꯏ ꯂꯩꯅꯣ ꯑꯩꯈꯣꯏ ꯆꯦꯕꯤ ꯍꯣꯏꯗ ꯂꯩ ꯍꯣꯏ ꯑꯗꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕ꯭ꯔꯣ ꯊꯥꯗꯦ ꯀꯩꯗꯧꯔꯒꯦ ꯑꯣ ꯅꯣꯏ ꯑꯩꯒꯤ ꯃꯆꯥꯗꯣ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯅꯦ ꯑꯗꯨ ꯆꯥꯛ ꯆꯥꯔꯤꯌꯦ ꯂꯣꯏꯔ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯑꯕꯦꯅ ꯀꯅꯥꯅꯣꯅꯦ ꯏꯃꯥꯟꯅꯕꯤꯅꯤꯗ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯄꯅꯦ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯦꯃꯟꯇ ꯍꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯂꯥꯛꯑꯕ ꯃꯇꯨꯡ ꯍꯦꯃꯟꯇ ꯁꯥꯟꯇꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯔꯨꯞ ꯀꯩ ꯂꯩꯔꯒꯦ ꯃꯔꯨꯞ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯄꯩ ꯃꯔꯨꯞꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯏꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯁꯤ ꯃꯥꯅ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯦ ꯀꯝꯗꯧꯁꯤꯒꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯏꯃꯧꯅꯒ ꯊꯣꯡꯕ ꯆꯥꯗꯧꯔꯕ ꯍꯣꯏ ꯍꯣꯏ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯒꯦ ꯃꯔꯨꯞ ꯅꯆꯥꯁꯤꯡꯅꯗꯤ ꯕꯤꯖꯦꯁꯣꯔ ꯁꯪꯕ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯇꯧꯁꯤ ꯍꯥꯏꯔꯤꯅꯦ ꯍꯣꯏ 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 ꯑꯩ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒꯦ ꯃꯥꯁꯨ ꯑꯦꯁꯥꯏ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯑꯦꯗꯣ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯈ꯭ꯔꯦꯗ ꯍꯣꯏꯅꯦ ꯃꯔꯨꯞ ꯑꯩꯈꯣꯏꯁꯨ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯗꯧꯔꯤꯅꯦ ꯑꯗꯩꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯅꯁꯤꯀꯣ ꯀꯥꯎꯅꯔꯣꯏꯁꯤ ꯍꯣꯏꯗ ꯃꯔꯨꯞ ꯀꯩꯁꯨ ꯀꯥꯎꯔꯣꯏꯗ ꯃꯔꯨꯞꯅ ꯏꯆꯥꯅꯨꯄꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯒꯨꯝ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯃꯤꯅꯦꯍꯦ ꯍꯣꯏꯗ ꯍꯣꯏꯗ ꯈꯪꯉꯤꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯔꯥꯎ ꯍꯔꯥꯎ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅ ꯁꯥꯟꯅꯔꯤ ꯅꯍꯥꯟꯋꯥꯏ ꯏꯆꯜ ꯁꯨꯅꯤꯇꯥ ꯆꯦꯟꯕꯩꯗꯨ ꯃꯔꯨꯞꯅ ꯅꯨꯄꯤ ꯆꯦꯜꯂꯒ ꯈꯣꯟꯊꯤꯅ ꯑꯩꯅ ꯆꯥꯈꯤꯕꯗꯨ ꯀꯥꯎꯗ꯭ꯔꯤꯌꯦ ꯍꯣꯏꯅꯦ ꯃꯔꯨꯞ ꯁꯨꯅꯤꯇꯥꯁꯦ ꯃꯇꯝꯗꯨꯗ ꯏꯅꯦꯝ ꯏꯀꯨꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯊꯥꯖꯅꯕ ꯇꯧꯕ ꯑꯗ ꯃꯔꯨꯞꯇ ꯇꯥꯛꯂꯝꯗꯕꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯆꯦꯟꯕꯅꯦꯃꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯍꯥꯟꯅ ꯐꯪꯂꯝꯃꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯃꯔꯨꯞ ꯁꯥꯟꯅꯔꯝꯗꯧꯅꯤꯀꯣ ꯏꯁ ꯃꯔꯨꯞ ꯀꯔꯤꯅꯣꯗ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯉꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤꯒ ꯁꯥꯏꯁꯦ ꯁꯥꯟꯅꯔꯣꯏꯅꯦ ꯅꯪꯕꯣ ꯅꯨꯄꯤ ꯑꯣꯏꯔꯝꯕꯩꯅꯦ ꯁꯤ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯄꯨꯂꯞ ꯄꯨꯂꯞ ꯃꯊꯥ ꯁꯥꯃꯤꯟꯅꯗꯧꯅꯤꯃꯤ ꯍꯣꯏꯅꯦ ꯃꯔꯨꯞ ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯛꯄꯗꯨꯗ ꯍꯥꯏꯔꯗꯤꯕ ꯐꯔꯦ ꯐꯔꯦ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯍꯥꯟꯅ ꯐꯪꯉꯤꯁꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯊꯝꯃꯒꯦ ꯃꯔꯨꯞ ꯁꯣꯏꯅꯨꯀꯣ ꯂꯥꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯃꯔꯨꯞ ꯁꯣꯝꯗꯁꯨ ꯂꯤ ꯄꯤꯡꯀꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯄꯤꯡꯀꯤ ꯅꯪ ꯉꯁꯥꯏ ꯍꯥꯏꯒꯦ ꯇꯧꯏꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯗꯣ ꯄꯄꯥ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯌꯥꯎꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯦꯝ ꯅꯠꯇꯦꯗ ꯃꯩꯔꯥꯕ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯍꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛ ꯅꯨꯃꯤꯠꯇ ꯄꯨꯂꯞ ꯄꯨꯟꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯥꯏꯗ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯤ ꯀꯥꯏꯗ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯁ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯂꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯛꯑꯦ ꯇꯧꯔꯤꯁꯤ ꯍꯩ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯂꯝꯁꯥ ꯍꯣꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯗꯧꯕ ꯃꯐꯝ ꯑꯃ ꯌꯦꯡꯁꯤ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯇꯧꯁꯦ ꯍꯥꯏꯔꯣ ꯑꯗꯣ ꯋꯥꯏꯟ ꯍꯥꯞꯁꯤꯗꯅ ꯊꯟꯕ꯭ꯔꯣ ꯇꯦꯁ ꯇꯧꯁꯦꯕ ꯑꯁ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯅ ꯀꯦꯝ ꯍꯥꯏꯔꯣꯏ ꯇꯨꯃꯤꯟꯅ ꯇꯧꯁꯦꯕꯀꯣ ꯍꯣꯏꯅꯦ ꯂꯩꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯏꯕꯨ ꯀꯩꯅꯣ ꯂꯩꯔ ꯂꯣꯏꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯀꯤꯗꯤ ꯀꯤꯃꯤ ꯌꯥꯔꯦ ꯇꯣꯝꯕꯤꯗꯁꯨ ꯍꯥꯏꯈ꯭ꯔꯗꯧꯅꯤ ꯁꯣꯝꯗꯁꯨ ꯂꯩꯁꯤꯒ ꯕꯤꯖꯦꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯌꯥꯏ ꯍꯧ ꯆꯥꯛ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯄꯄꯥꯗ ꯕꯕꯥ ꯁꯥꯟꯇꯤꯗ ꯁꯟꯗꯦꯗ ꯇꯧꯁꯦ ꯍꯥꯏꯅꯣ ꯁꯟꯗꯦꯗ ꯇꯧꯁꯦ ꯍꯥꯏꯌꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯇꯌꯥꯏ ꯁꯪꯕ꯭ꯔꯣ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯁꯪꯉꯤ ꯁꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯁꯟꯗꯦꯗ ꯑꯣꯏꯅ ꯂꯥꯛꯑꯣꯅ ꯁꯪꯉꯣꯏ ꯍꯥꯏꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯤꯈꯤꯜꯒꯤ ꯕꯥꯔꯗꯦ ꯂꯩꯕꯅꯤ ꯁꯟꯗꯦꯗꯣ ꯍꯟꯗꯛꯇꯤ ꯁꯟꯗꯦꯗ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯨꯏ ꯍꯥꯏꯔꯛꯄ ꯂꯥꯛꯑꯣꯅ ꯄꯥꯔꯇꯤ ꯇꯧꯁꯦꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯑꯗꯩ ꯂꯤꯁꯨ ꯄꯨꯕꯤꯔꯛꯑꯣꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯅꯥꯎꯕ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯌꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏꯗꯣ ꯆꯥꯛ ꯇꯣꯠꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯁꯦ
Nikhilga thengnarase aduga kaidanoma koiboina chalase ada Nikhil su liga wari khara sananaba oiba daya ado aikhoina go Nikhilga number leinaba male aisu singni ado kamaina leiramdoinu khalini aikhoina una de piramni di thajadeda masakku phajana khanglamdaba kamandeda ado libu nupaga koiramatro khangde koiramdodi mandi haidi nongmata imangda aiga leiringai kolakpa wari sanabamda tadida ado mi aikhoina angangne na khanjabai wani lesabi pura pharena 12 loirabani masak haire adum phajari machine budi helebu ado nupanaga kutan tanaramani ihare nang suba wari leitabadawna wathi diba chumro nangsu na hanwai nangidamak mi myam phunarak chani nang khangdawani nangonda nupa amatana haiba ngamdrido aina phudabani I te haidi khangsu khangde kamai khangdurigi lona toba nangonda su haiba yaro haiba ma ningsing bremo nupa ama nangonda propose tawreina ada amute hana hairaktina hoi hairakte maido fagine dum khange wakhal gadi aina nangonda haiba numito ada phudagibani hoine adai udeba mado o nangdi nupana propose tawreina harauriba daya ema sorry ro se sumudi tang haibani ba khangida ado ai tayai na taba amta koidridana icha nang doctor tambaloi baga aina chela dawni as tayai taning de ko lesi phone tham ki baga Bijeshwar Nikhil da phone tawre e Nikhil how nang birthday gi do haikhre lesida lidi lesida hayona haikhre yarakadro yarakani machi yaudu shidi adaina na hiding bakhai do hayo chance ma pirabani thank you bye akhoi family hana lesioi te chalani chak chaba aduga pulab adum la dawni hoi adumain toro ado kaida se saino eco park do adu block torose namitu gi oina hoi akhoi di haying eco bok na kauri maya hanina phare phare tada chatpiru ro ne thame ko